Moreh Da Ahenba State Force personnel sing Tharoidaba Oirabadi Khutlai Thadoklo haiba demand touraduna ngarang numidang Thoubal District SP office mamang da masing yamlaba Meeyamna thomjillakpadagi chaona ungkhatnaba thokhre BSF personnel ahum yaona punna meeoi ashok apan nangkhre pau asin hai Meeyam aduna Thoubal District SP office mamang da thomjillakpadagi Meeyam adupu control taunaba hotnabada police ki maikaidagi tear gas mob bomb amade life round masing khangdana kapthorakhi maduda meeoi Hundui adu ashok apan nangkhibane soklabasing adu hospital da pukhatuna laikan nakhi thodok adu da soklabasingi manungda Thoubal dagi thoiba chahi kuntaruk khangabok dagi Krishnananda chahi 19 Govindas chahi kuntaret amadi Moirangthem Anil Kumar chahi 19 Imphal East District ki manungchanna Poiro Khongjil dagi Bhogen chahi 9 amasung Malem Nganba chahi 19 Thoubal athokpam dagi Pamhaiba chahi 19 Salungfam dagi Sahan chahi 10 Nungai dagi Johnson chahi 10 amadi Charangpat maning laikai dagi singkhai nganba chahi 15 yauri